ꯑꯍꯥꯟꯕ ꯃꯛꯇꯗ ꯋꯥꯔꯤꯖꯕꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯪꯈꯣꯜ 6ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛꯇꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯕ ꯌꯥꯅ ꯂꯩꯔꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯨꯖꯥꯏ ꯑꯃ ꯂꯧꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯅꯥꯀꯟꯗꯅ ꯄꯤꯊ꯭ꯔꯥꯏ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯂꯤꯕ ꯎꯠꯁꯤꯡ ꯑꯗꯨ ꯊꯝꯃꯤ ꯏꯃꯨꯡ ꯃꯩ ꯂꯣꯏꯅ ꯊꯥꯟꯕꯅꯤꯅ ꯄꯨꯡꯉꯥꯟꯗꯤ ꯉꯥꯜꯂꯤ ꯑꯗꯨꯕꯨ ꯌꯨꯝꯗꯣꯛꯄ ꯑꯣꯏꯕꯒꯤꯁꯨ ꯏꯆꯤꯛꯇꯤ ꯆꯤꯛꯏ ꯑꯃꯥꯏꯕ ꯑꯗꯨ ꯏꯕꯦꯝꯍꯜꯒꯤ ꯐꯃꯥꯡꯗ ꯐꯝꯃꯤ ꯎꯠꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯩꯖꯤꯜꯂꯒ ꯊꯣꯠ ꯂꯥꯎꯍꯜꯂꯒ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯅꯕꯒꯤꯗꯃꯛ ꯃꯑꯣꯡꯗ ꯊꯝꯂꯒ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯞꯅ ꯀꯔꯤꯅꯣꯃ ꯁꯦꯝꯕ ꯍꯧꯔꯛꯏ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯕ ꯍꯧꯔꯛꯏ ꯅꯣꯏ ꯏꯃꯥꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒ ꯊꯥꯖꯕ꯭ꯔꯣ ꯑꯍꯤꯡꯕꯤꯅ ꯊꯥꯖꯒꯟꯗꯦ ꯍꯥꯏꯕ ꯌꯥꯏ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯧꯕꯒꯤꯗꯤ ꯅꯣꯏꯒꯤ ꯏꯃꯥꯁꯤ ꯈꯔ ꯂꯥꯏꯔꯝ ꯇꯤꯠꯂꯝꯒꯤ ꯊꯕꯛꯁꯤꯡꯗ ꯊꯩꯗꯣꯛꯀꯜꯂꯤ ꯑꯗꯨꯅꯅꯤ ꯉꯁꯤ ꯃꯤꯌꯨꯠ ꯑꯣꯟꯅꯔꯤꯕꯁꯤ ꯖꯦꯝꯁꯅ ꯑꯗꯣ ꯑꯣꯖꯥ ꯏꯃꯥꯁꯦ ꯒ꯭ꯌꯥꯟ ꯁꯨꯛꯇꯥꯃꯛ ꯇꯥꯔꯔꯣꯏꯗ꯭ꯔꯥ ꯍꯧꯖꯤꯛꯄꯣ ꯃꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯏꯕꯣ ꯑꯃꯨꯛꯃꯨꯛꯁꯨ ꯇꯥꯒꯅꯤ ꯑꯃꯨꯛꯃꯨꯛꯁꯨ ꯇꯥꯔꯣꯏꯅꯦ ꯖꯦꯝꯁꯅ ꯑꯗꯨꯗꯤ ꯄꯨꯡꯐꯥ ꯐꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯗꯤ ꯅꯤꯡꯁꯤꯡꯒꯅꯤ ꯑꯣꯖꯥ ꯃꯥꯅ ꯅꯤꯡꯁꯤꯡꯗꯧꯕ ꯍꯥꯏꯕꯕꯨ ꯃꯪ ꯑꯣꯏ ꯍꯥꯎꯋꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯇꯥꯔꯣꯏ ꯍꯥꯏꯗꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯃꯥꯗꯤ ꯃꯃꯪꯅꯤ ꯑꯗꯨꯝ ꯈꯟꯗꯣꯏꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤꯅꯦ ꯃꯪꯗ ꯇꯧꯈꯤꯕꯒꯨꯝꯅ ꯈꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯣꯖꯥ ꯏꯃꯥꯅ ꯆꯪꯂꯤꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯨ ꯌꯥꯝ ꯈꯪ ꯍꯩꯕꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯉꯣꯟꯗ ꯆꯪꯂꯤꯁꯦ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯊꯋꯥꯏꯅꯤ ꯃꯗꯨ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤꯕꯒꯤꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯈꯪꯗꯤ ꯈꯪꯂꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯣꯖꯥ ꯁꯨꯝ ꯌꯦꯡꯉꯨꯗ ꯑꯁꯤ ꯍꯥꯏꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯤꯇꯝ ꯁꯥꯔꯤ ꯃꯤꯇꯝ ꯑꯗꯨ ꯄꯨꯔꯛꯂꯒ ꯏꯕꯦꯝꯍꯜꯒꯤ ꯃꯔꯥꯏꯕꯛꯇ ꯇꯞꯅ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯕꯦꯝꯍꯜ ꯃꯨꯁꯤꯟꯃꯨꯕ ꯃꯃꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯁꯠ ꯄꯥꯡꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯖꯦꯝꯁꯅꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ ꯑꯃꯥꯏꯕꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗ ꯁꯥꯗꯣꯡꯗꯨꯅ ꯀꯔꯤ ꯀꯔꯝꯕ ꯁꯔꯥꯛꯇꯝꯒꯤ ꯈꯟꯕꯒꯤꯅꯣ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯏꯕꯦꯝꯍꯜ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯜꯗꯤ ꯑꯃꯠꯇ ꯊꯣꯛꯇꯦ ꯑꯃꯨꯛꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯍꯌꯥ ꯍꯌꯨꯝ ꯇꯥꯎ ꯅꯃꯨ ꯇꯥꯏꯕꯪꯒꯤ ꯍꯛꯆꯥꯡꯗ ꯁꯥꯗꯣꯡꯂꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯍꯥꯛꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯃꯛꯇ ꯂꯩꯔꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯅꯄꯨ ꯑꯩꯅ ꯂꯥꯛꯂꯤꯉꯩ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ ꯌꯥꯋꯥ ꯆꯤꯡꯗꯝꯃꯨꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯆꯥꯛꯊꯥꯛꯁꯨ ꯐꯪꯂꯣꯏ ꯑꯋꯥꯐꯝꯗꯁꯨ ꯇꯥꯒꯅꯤ ꯍꯦ ꯍꯟꯗꯃꯨꯛꯇꯤ ꯏꯕꯦꯝꯍꯜ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯈꯥꯛꯅ ꯅꯣꯛꯄ ꯍꯧꯔꯛꯏ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯏꯃꯨꯡ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯌꯥꯜꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯏꯕ ꯍꯧꯔꯛꯏ ꯕꯂꯞ ꯊꯥꯜꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯈꯥꯒ ꯋꯥꯡꯒ ꯍꯥꯏꯔꯛꯂꯤ ꯂꯣꯏꯅꯅ ꯂꯤꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯪꯂꯦꯟ ꯑꯗꯨꯒꯤ ꯇꯧꯊꯣꯛꯈ꯭ꯔꯕ ꯀꯥ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯃꯈꯨꯠ ꯑꯃꯈꯛ ꯊꯤꯡꯈꯠꯂꯛꯏ ꯑꯃꯥꯏꯕ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯄ ꯃꯇꯝꯗꯗꯤ ꯏꯕꯦꯝꯃꯜ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯂꯥꯏꯕꯛꯇ ꯊꯝꯂꯤꯕ ꯎꯠꯀꯤ ꯃꯤꯇꯝ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯛꯇꯦ ꯑꯗꯨꯃꯛ ꯅꯠꯇꯨꯅ ꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯌꯤꯡꯕꯤꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯝꯁꯀꯤ ꯃꯇꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯖꯦꯝꯁꯀꯤ ꯐꯤꯖꯤꯗ ꯄꯥꯏꯔꯒ ꯂꯣꯟꯅ ꯌꯦꯡꯉꯤ ꯖꯦꯝꯁꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯤꯔꯦ ꯈꯪꯕꯗꯒꯤ ꯈꯨꯗꯥꯡꯗ ꯆꯦꯖꯦꯠ ꯄꯥꯏꯗꯨꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯅꯣꯛꯄꯨ ꯅꯣꯛꯂꯒ ꯋꯥ ꯍꯪꯂꯤ ꯏꯕꯦꯝꯍꯜꯗ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯀꯅꯥꯅꯣꯕ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯑꯍꯜ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯍꯜ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯈꯔ ꯍꯧꯔꯞꯅ ꯉꯥꯡꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ ꯑꯃꯥꯏꯕ ꯑꯄꯥꯝꯕ ꯂꯩꯇ꯭ꯔꯗꯤ ꯍꯟꯈ꯭ꯔꯣꯗꯅ ꯀꯩꯗꯧꯕꯒꯤ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯏꯕꯦꯝꯍꯜ
ꯑꯌꯤꯡꯕꯤꯗ ꯐꯠ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯦꯝꯍꯜꯗ ꯍꯜꯂꯣꯏ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯨꯡꯍꯟꯍꯜꯂꯣꯏ ꯑꯃꯥꯏꯕ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯅꯪ ꯑꯩꯅ ꯄꯤꯔꯛꯄ ꯗꯟꯗꯤꯗꯣ ꯐꯪꯕ ꯇꯥꯔꯦꯗꯅ ꯑꯩꯒꯤꯗꯤ ꯑꯩ ꯀꯅꯥ ꯑꯃꯇ ꯑꯩ ꯆꯩꯔꯥꯛꯀꯤꯗꯤ ꯑꯩꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯦꯟꯗꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯣ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯗꯦꯗꯅ ꯏꯆꯥ ꯑꯩ ꯏꯆꯥ ꯄꯥꯝꯃꯦ ꯑꯁꯤ ꯍꯥꯏꯗꯅ ꯏꯕꯦꯝꯍꯜ ꯑꯌꯤꯡꯕꯤꯒꯤ ꯃꯄꯨꯛꯇꯨꯗ ꯃꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯥꯛꯅ ꯅꯣꯛꯂꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯃꯨꯡꯗ ꯄꯣꯞ ꯇꯥꯈ꯭ꯔꯦ ꯖꯦꯝꯁꯇꯤ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯂꯩꯀꯠꯅꯔꯤ ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯗꯤ ꯀꯤꯃꯟꯕ ꯍꯦꯃꯟꯕꯤꯗꯨꯅ ꯅꯤꯛ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ ꯃꯃꯥ ꯑꯁꯤꯅ ꯂꯥꯏ ꯆꯪꯂꯕꯁꯨ ꯑꯁꯨꯝꯅ ꯑꯋꯥꯕ ꯍꯥꯏꯕ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯏꯁꯨꯛ ꯁꯨꯛꯄ ꯃꯑꯣꯡ ꯀꯌꯥ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯑꯃꯥꯏꯕ ꯑꯁꯤꯗꯤ ꯈꯔ ꯃꯈꯩ ꯈꯟꯕꯨꯗꯤ ꯉꯝꯂꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯏꯆꯟ ꯆꯟꯅꯗ꯭ꯔꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯅꯔꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣ ꯅꯃꯥꯁꯤ ꯉꯁꯤꯒꯤꯗꯤ ꯇꯨꯝꯊꯈ꯭ꯔꯅꯤ ꯀꯔꯤꯁꯨ ꯇꯧꯔꯛꯑꯔꯣꯏ ꯑꯗꯨꯕꯨ ꯆꯥꯛꯁꯨ ꯆꯥꯗꯕꯅꯤꯅ ꯃꯁꯥꯗꯤ ꯁꯣꯛꯊꯕꯅ ꯂꯣꯏꯔꯅꯤ ꯑꯗꯨꯅ ꯗ꯭ꯔꯤꯞꯇꯤ ꯀꯞꯅꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯍꯩ ꯑꯗꯨꯗ ꯖꯦꯝꯁ ꯑꯌꯤꯡꯕꯤꯗ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯟꯖꯥꯟꯅꯕ ꯃꯑꯣꯡꯗ ꯑꯃꯥꯏꯕ ꯑꯁꯤꯗ ꯍꯪꯂꯛꯏ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯑꯣꯖꯥꯗꯨꯗꯤ ꯍꯧꯖꯤꯛ ꯊꯦꯡꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯂꯩꯍꯧꯔꯨꯕꯅ ꯐꯕ꯭ꯔꯥ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯄꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ ꯀꯥꯎꯔꯨꯔꯅꯤ ꯖꯦꯝꯁ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯊꯟꯇ ꯆꯠꯄꯒꯤ ꯑꯀꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯊꯟꯇ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯋꯥꯈꯜ ꯁꯣꯟꯊꯅ ꯂꯩꯍꯧꯒꯗꯕꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯇꯧꯗ ꯌꯥꯗ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯇꯝꯗꯣ ꯄꯪꯊꯦꯡꯗꯤ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ 8:30 ꯇꯥꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯨꯔꯤꯈꯥꯎꯗ ꯃꯩꯈꯦꯠ ꯑꯃꯗꯤ ꯍꯥꯞꯆꯤꯜꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯐꯖꯅ ꯂꯩꯔꯝꯃꯣ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯂꯒ ꯊꯣꯡꯖꯤꯟꯗ ꯐꯠ ꯀꯥꯟꯊꯣꯛꯏ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯃꯩꯗꯣ ꯃꯨꯠꯈ꯭ꯔꯤ ꯃꯗꯨꯗ ꯖꯦꯝꯁ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯣꯏꯅꯅ ꯑꯌꯤꯡꯕꯤꯁꯨ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯀꯧꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯉꯤ ꯑꯣꯖꯥ ꯗ꯭ꯔꯤꯞꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯀꯥꯞꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯌꯥꯏ ꯑꯗꯣ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯟꯈꯤꯅꯤꯅꯦ ꯅꯃꯥꯒꯤ ꯍꯛꯆꯥꯡꯁꯦ ꯍꯦꯟꯅ ꯁꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯋꯥꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯃꯥꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏꯅꯦ ꯃꯇꯥꯡ ꯑꯁꯤꯗ ꯖꯦꯝꯁ ꯄꯨꯝꯅꯃꯛꯄꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯣꯖꯥ ꯑꯩ ꯑꯗꯨꯝ ꯂꯩꯖꯔꯨꯔꯒꯦ ꯑꯌꯤꯡꯕꯤ ꯅꯪꯁꯨ ꯏꯃꯥꯒ ꯐꯖꯅ ꯂꯩꯔꯝꯃꯣ ꯏꯃꯥꯗꯣ ꯐꯖꯅ ꯁꯦꯕꯥ ꯇꯧꯔꯝꯃꯨꯀꯣ ꯑꯩ ꯀꯩꯁꯨ ꯀꯨꯏꯔꯛꯑꯣꯏꯗ ꯁꯠ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯑꯌꯤꯡꯕꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯖꯦꯝꯁ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯏ ꯖꯦꯝꯁꯇꯣ ꯁꯥꯏꯀꯜ ꯊꯧꯕ ꯍꯧꯔꯛꯂꯤ ꯃꯩ ꯂꯥꯛꯇꯕꯅꯤꯅ ꯂꯩꯀꯥꯏ ꯑꯁꯤ ꯈꯔꯗꯤ ꯃꯝꯂꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯂꯦꯝꯒꯤ ꯃꯉꯥꯜ ꯈꯔ ꯈꯖꯤꯛ ꯎꯕ ꯅꯠꯇꯅ ꯑꯇꯩꯗꯤ ꯊꯣꯏꯅ ꯎꯗ꯭ꯔꯤ ꯃꯔꯛꯇ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯛꯄ ꯑꯗꯨꯒꯤ ꯃꯩꯉꯥꯜꯗꯨꯁꯨ ꯈꯔꯗꯤ ꯐꯥꯎꯔꯤ ꯈꯔ ꯁꯨꯝ ꯊꯧꯔꯛꯄꯒ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯖꯦꯝꯁ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯤꯡꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯌꯦꯡꯂꯨꯔꯁꯨ ꯃꯝꯕꯅꯤꯅ ꯎꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯌꯦꯡꯗ꯭ꯔꯤ ꯈꯔ ꯁꯨꯝ ꯊꯧꯔꯛꯄꯗꯒꯤ ꯇꯨꯡꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯐꯠ ꯍꯦꯟꯒꯠꯂꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯀꯜ ꯊꯧꯔꯤꯕꯗꯨ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯄꯥꯈꯠꯄꯗꯤ ꯐꯥꯎꯏ ꯃꯔꯝꯗꯤ ꯁꯥꯎꯝ ꯑꯃꯗꯤ ꯍꯨꯝꯗꯨꯅ ꯄꯨꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛꯇ ꯍꯦꯟꯒꯠꯈꯤꯕ ꯁꯥꯏꯀꯜ ꯑꯗꯨ ꯁꯣꯔꯣꯛ ꯃꯄꯥꯜ ꯑꯃꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯝꯂꯕꯁꯨ ꯃꯝꯅ ꯃꯃꯤ ꯁꯥꯃꯤ ꯈꯔ ꯎꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯖꯦꯝꯁ ꯁꯥꯏꯀꯜ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯟꯒꯠꯇꯨꯅ ꯑꯃꯨꯛ ꯊꯧꯏ ꯑꯗꯨꯕꯨ ꯍꯦꯟꯒꯠꯄ ꯃꯤꯀꯨꯞ ꯐꯥꯗ꯭ꯔꯤꯉꯩꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯁꯥꯏꯀꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯖꯦꯝꯁ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯕ꯭ꯔꯦꯛ ꯆꯞ ꯐꯥꯔꯒ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯑꯗꯨꯕꯨ ꯁꯥꯏꯀꯜ ꯑꯗꯨ ꯂꯩꯔꯝꯗꯕꯗꯩ ꯖꯦꯝꯁ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜꯗꯩ ꯀꯨꯝꯊꯔꯛꯂꯒ ꯍꯧꯖꯤꯛ ꯁꯥꯏꯀꯜ ꯂꯩꯍꯧꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯏꯀꯜ ꯈꯥꯝꯗꯧꯕꯒꯤ ꯃꯔꯝꯁꯨ ꯏꯔꯩ ꯂꯩꯇꯕ ꯑꯁꯤꯗ ꯖꯦꯝꯁ ꯆꯤꯡꯅꯕ ꯍꯦꯜꯂꯛꯏ
Aduga amuksu wakhalda mahaki nupina thawai wana lehori haibadu ningsinglakpadai James khonglai thuna mahaki cycle adu inkhatuna thauba horai khara amu hek thauba horakpaga ngasage dumaina amuksu tungda cycle adu thaurakpagi makhol tarai James hana fau yengda cycle adu kana thawi laibak phabadai maglomda gari masa amadi thaurakle maduda kibadi khara makai phai aduga mangal adu khara nasilakpaga tungda cycle thaurakle kadanu yenge haiduna khara kana cycle adu thawi lakliba gari masa aduna nakne hek yosulakpaga James ondoktuni yingluba matamdadi nupi miyai challabi ama masa mamangda loina thadaduna cycle thaurakpadu uri madu uba maktada James koktagi ton fawba tu khyau sungli kiraba sukina fatanungda thoktanaba haiduna cycle brake adu fazana phai meket ama lauthoktuna phat khetli masadu mai okthoi matam asida tungdagi cycle adu lepkhri James koilai leidana yingdana amukso hek ukhidri gari adu so lamna thaukhri kimalle kiba khara fanaba haiduna phone adu lauthoklaga isai hauna thai aduga cycle adu amuk thaurai handakti karisu taukhidri asomna pharmacy leiba jaga adu yokselakli hek yobagadi dukan famliba naha aniduna mangunda munna yengai James na ina drip amta biuba makoi anido falap yengi aduga James ta amumuksu yengi makoi ni yengliba do atei karisu nati James ki khamduna leiriba cycle aduda frame da kanagumba ama tungba manbadu uba dudani maduda machin khara yangba naha amana fat hangai iyamba kana lakminai no ita thazadana asumna sukang khangdaba nupa asina mangunda asumna hanglakpa asida Jamesu khawtak tisai adubu khummi mahak matomtani haina matam maduda amukaso naha ani sina munna phalam lenge duga haire iyamba dan yamna sare thonglo lagena torombani ibani se sida leiri iyamba nupa naha aduna hidak aduga paisa arimuduga halai adubu paisa do henjinna halakpaduda James na henjile hairui nupa asidi yarni adum oiro haiduna thongodu lonaba sem sari James so yamna dingak labani mahakna lambida lakpada tawgiba mongoduga nupa naha ani sina tawriba asiga jingnabadi yomle adubu upaidi leitabanina amuk cycle adu thauduna halai ngasagi mafam singa du phawraga halakani khanbida James hainada bandi loiri somdana ayingbi amaiba adu leiri karisu tawroi khandoktuna mamagi hekna kanda phamduna leiri adubu kadomdaginu hek khangdana amaiba si makong hamninge hairaki maduda ayingbina amang sangadu mafam takle adubu ka asida mathanta lehogani khalakpadadi kirakpa amu haurakle amaiba asidi amaiba oibagi haunabi akiba haibado leiram maroi khanna mi atai sukira maroi matago matom tamak maninglomda thokri ayingbi ngaktang asida wakhalga ayori jat yamna khalle khanba haibabu asi thawai changlaba mama asina khangawdana hawgalaklaga mangonda kihalaklabadi kamai tawgani natragana mahakbu hananaba tawraklabadi kamaina tawgani phawba khalle aduga amukso ahal lamanna hainabagi kangkhal manungdadi karisu tawba ngamde haibagi matung inna kangkhal ase thajili adubu mahakna phamliba asisu kasindani hagatuna kangkhal semge haiba phaw kiri mama asina kari tawrakadagi khanbada awaba oiri loinana mamagi lukhangi hek mayada phamlubasi yamna khudung thiba oire hauna khalli amaiba asiso amang sang aduda hek sangbaga sangi thonglomda kanagumba ama chatpa manbagi samindu fanglai maduda amaiba du khangli maning maya asida thawai asu maning tamna sanare haibasi adubu karisu khalude kirudi ngihak leirabaga thongodu amu thilai maduda amaiba sina kawi hai kanadu ne ama mathing sida chatliduwa ngihak amu tumina laikri aduga amuka hanna
ngasai dumaina thondu thilai hera mina haubasu khumdi ngasi aina saroktana koitan tanaraga nangaksam charamdo metladi na thawai mangni do adubu handak mungna jinga mathakta nungjing satlauna chairai maduda sauning boi lakpoi amaiba asin hairi asigubo usitaba thoidabase khangidana hingtat thatke leyamo salla asi hairiga amaiba si loisilaga thungodu hangdorai adubu kanasu leiramde leiramoisu khangi mahakti aduna khara safagadaba maongda mahaki thaki ising adu akoibada phapasai matam aduda ising aduna taruba mafam khuding ising asabadawna saubagum prik prik sawi asumna maiba si sanglakli mahangna sanglakpada ayingbina yamna kina leirambada ubada nofe tawraga hairi he ibema nangbu kirabrane kide dawja ayingbi khangawdana masindagi kide haidoki adubu pukningdadi kibana yomlibani thenglini noibo chaka lamdribo chak palakpa aduda ayingbi phuk hagolai aduga hairi as oza aidi pungkau pukawruri cha isinga mukta langu kigi oza ki supuna haplagi sida jaminarse hawba hawtaba yare yare aigidi yare aidine nakhoi lamama drada sum haibanida aigidi karmita khalluno aidi saka ne thoina sadi nomada amurak tangumba sai ayingbina ado ngasai iksu phasana sadri aduna phasana saminarase hauzik thengasu thengna oza adu bungai khuni he nangbu chakhomdana thanda kibu kiroidro ayingbi amaiba dugi phagi aduda ikai boi lak boi kumpham khangdarduna noklai he kiba phanaba ai sonbi gise changsila ayingbi haipeti hangoi maramdi nupi gi haunabi ahal oirabasu naha oirabasu nupagi manakta sangbasi masana hangoi gali adugi sumathakta amaibasi miyaini aduna khautak tisai aduna maram oiraga makokta phi ama haipet kupsili mahaki mataw aduda amaiba asisu khangladuna nupi naha asina lana laukhiba yade haiduna icham chamba maongda khare changsilaga tamna leplabaga mahaki makutta karigumba murum solaga ayingbigi makutta sokti soktana haipet nan thabi tawi aduga muhaire kaisu tawraroida pakhakanu kiganu ai leiringaida lai fataba nagane phe lawbang oboteda chalo sak tu thongjaruro ibungo du su halani kira sune chingnarasu ai hekta kaurau ahina mase sange phak asida phamlaga aing biso asamna sakhomna sangduna sak thongba hokri somdana James kina cycle thorok padagi ngasage mafam adu hendorakle aduga yum phawu yodori laptakna yumdi uri adubu ikhang khangawdana cycle adu tayar puncture amu oirakle maduda as haiduna James cycle de kumthai thawbadi yararoi cycle adu aduna cycle adu inba hawrakle amuke hena atan ma phawrae khitang inba hawbaga ngairi nakanda hawriba sambale aduda soso tawba hawrae hawjidi James pangki da kiri adubu khudak asida mahaki mapabungna takpikhiba laiwa ama fatning singlai aduna maram oiraga sorsana hontoklaga asumna hairi hera asi haiduna cycle adu ilai amuka sukhara inba hurukpaga cycle gi hek mamangda amuba ama chenthora aga sapleptuna lei madu hawdong mali James hawdong adu tali aduga phone gi flashlight adu thajinduna mami tu ubada aduki matik akiba poi mami kuptana James ta yengi hawdong asina mami kuptani yengliba asti atai kari mata natti James ki second frame asida kanagumbi ama tungliba asidani aduna mamang cycle da tire puncture oikiba adusu nupi amakhak frame aduda tungbagini asumna hawdong asina munde yenglaga ngangba hawrakpada frame da tungliba nupi adu masam mamang da loina thadaba adu hawdong da amuba masam maraktagi mamit phat pangthore aduga hawdong aduda munne yengduna noksili aduda hawdong asi kiraduna khonglaga senkri pumna maksi James di karistu uba khangbanati udrabanina khangdrabanina
amuk cycle adu illaga thongal yori maikhet aduna mai okthoraki maingal masa asida cycle frame asida nupi asi tongbadu adum uri adabu James nadi udri karimata cycle adu somangda khami aduga James mahaki nupi bu kawraga sangkri nupi asi cycle dagi tapna kumtharei cycle dagi fat kumtharakpa matamda cycle adu mafam chadraduna tukhre tugi bagi makhol adu James amuk imungdagi fat thoklaklaga tuduna leiriba cycle adu da yingi aduga aying bisu thorak tuna yingi aduga hangai kaidawrigi tamo James mahaki nupi bu ki khrani haiduna asumda khumai cycle se mafam chadra mali Sumangda kumthaduna cycle adu inkhalaga fazana khamli matam asida ngasagi nupi adu yumthaki yanglen aduda tongduna lei James na mamai fatle thorakpada tongduna leiba adu uri adubu fat amule silakpada di leiramdri maduda James singnari adubu mahaki nupi dadi haidokdri babna oirambsu yai haina asamda imungdasu amuk changminarakli saksu makoi uhun punna saminari aduga ngasidi amaiba asi yumasda lekpa tare haiduna mahagi tumnanaba mafam sem sabiri chakhumoi ka adugi tapthakpa saruk asida amaibana thajaba pibadagi karisu tawroi haibadagi James amasu aying biso mamagi phamungda sem sabiramlaga makhoigi kada changlatlei hausikso James amadi aying bi tumthaki ba kuidri matum aduda pung 12 makhai mukta taradwada ngairi aduga asumdana amaiba asi tumthakiba kuiri maramdi mahakti kari sukna sungba kiba laitabani ngasa makai James ta koin inaduna laikiba thawai adu sanglin asigi ka amada lainungdagi thorakkiba thawai aduni hauzi thawai asi sanglin asigi asangba yanglil asida hangal handa ko chatli amu amuksu mahaki machabu kawbagi maong tawi mabduda somda tumthaba kuijibi ayingbi manglanda sanaramli ayingbi amama marakta machabu kauduna kuchisatli amuksu akoiba asida machani haiba ama kuichanseli machadu nupini maduda waraba ayingbi tingtha duna kaple manglanda kapa asiga sapmanana taibangda su kapadai James mikap thoklai aduga mahaki nupi bu kawi ayingbigi mikap thoklabasu thokna mangonda thengnakiba macha phangdabagi awaba asigi wari lina nina kapli adubu James nadi thembiri aduga makhoina leiriba ka adugi mingselgi thongnaw adu tamna sanglen mathakta tungliba thawai asinadi munna yingi ayingbisu asum kaptuna leirambadagi tanja asida phat mingzen phaudoraktuna yenglubadadi sanglen mathakta amuba achoba malaibado hek ururi maduda khangprek khangduna khudambi adu thinduna mafam madu tai James phuk haugatuna thongna wadu hangduktuna yingi adubu kaisu udi ayingbi handang mukti hihik lawba makhai kablakli mataw aduda tawfong khangdraduna James amaiba adubu haudukli amaiba adubu khangli madudi nupi ase tasingna aki akhangngli haiba aduna maram oiraga mai oktoksi haiduna phunga da mai haugatli aduga makhoi ahumak punna mai tikminari akiba wakhal kaukhinaba James amadi amaiba asina atop wari kaya masu sari maduda ayingbi maithongda maka tapna lamai asamna makhoi ahum wa noktuna leiringai itha thajadana thongjindai chepthaduna ibem halni yenglai adu ubada makhoi ahumuk punga ngakre maru oina amaiba asidi ngakpana loikri ingongna mami du pangba ngamboi ngamtaboi ibimala ngai ibungo ibema thendribo doibo asina kanano ima nasada wani se sida phamo asi hairaga mahanakta leriba phak aduda famali amaiba du wa machet ama phawngangdi makti yamna ngakli maramdi mahana tawramba kaya adudi ona tainabada torokpa asidani aduga amumuksu ibemhal mamitu suru noiraga amaibagi nakalda khudam bithilaga hairei kadaidagi nupino asina matam aduda
James ayingbi amaibagi nakanda munna yengi adubu karisu ude. Makoigi mama asina tawriba si karino haibagi wahangi miyeng ama James amaibada yengai adubu amaiba asidi tumina ibemhalda yengduda lay. Ngasigidi matang asida loisinjari. Mayam wari asi mathangi episode ta kari kamdobona haibadasu amu mayam punna ngai minarasi.